ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯁꯦ ꯁꯤꯒꯤ ꯑꯃꯦꯔꯤꯀꯟ ꯁꯦꯟꯄꯦꯄꯔ ꯚꯥꯏꯟ ꯍꯥꯏꯕ ꯁꯤꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯁꯦ ꯁꯤ ꯊꯥꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯃꯄꯥꯟꯁꯨ ꯁꯥꯔꯦ ꯃꯁꯤ ꯀꯩꯅꯣ ꯁꯤ ꯂꯩꯕꯥꯛꯁꯦ ꯂꯩꯕꯥꯛ ꯅꯠꯇꯦ ꯁꯤ ꯀꯩꯅꯣ ꯁꯟꯊꯤꯅꯤ ꯁꯟꯊꯤ ꯁꯟꯊꯤꯌꯦ ꯁꯟꯊꯤ ꯑꯣꯏꯔ ꯂꯩꯕꯥꯛꯀꯤ ꯇꯥꯏꯞ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯤ ꯁꯟꯊꯤꯗꯣ ꯆꯍꯤ 2 ꯂꯤꯔꯕ ꯁꯟꯊꯤ ꯑꯣꯏꯕ ꯆꯍꯤ 2 ꯂꯤꯔꯕ ꯑꯣ ꯄꯦꯛꯁꯜꯂꯒ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯂꯩꯕꯥꯛ ꯑꯣꯟꯍꯟꯗꯧꯕ ꯑꯗꯨ ꯆꯍꯤ 2 ꯂꯤꯔꯕ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛ ꯃꯆꯨ ꯆꯪꯉꯛꯑꯅꯦꯕꯀꯣ ꯆꯍꯤ 2 ꯁꯨꯔꯛꯑꯗꯤ ꯆꯍꯤ 1.5 ꯁꯨꯔꯛꯑꯗꯤ ꯑꯗꯨꯀꯥꯟꯗꯨꯗ ꯀꯝꯄꯣꯁ ꯑꯣꯜꯂꯦ ꯁꯟꯊꯤꯗꯣ ꯍꯦꯛꯇ ꯍꯥꯞꯆꯟꯕ ꯌꯥꯗꯦꯕ ꯄꯤꯛꯑꯒ ꯀꯪꯉꯒ ꯀꯝꯄꯣꯁ ꯅꯠꯇꯦꯕ ꯁꯟꯊꯤ ꯁꯟꯊꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯌꯥꯝꯅ ꯁꯟꯊꯤꯁꯦ ꯍꯥꯔꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯑꯗꯨ ꯀꯩꯅꯣꯅꯦꯕ ꯃꯥꯗꯣ ꯍꯥꯔ ꯀꯩꯅꯣ ꯀꯝꯄꯣꯁ ꯑꯣꯜꯍꯟꯒꯗꯕꯅꯦꯕ ꯀꯝꯄꯣꯁ ꯈꯨꯗꯛꯇ ꯄꯦꯛꯄꯗꯨꯗꯤ ꯀꯝꯄꯣꯁ ꯅꯠꯇꯦꯕ ꯑꯗꯨ ꯉꯁꯤ ꯄꯦꯛꯂꯅꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯀꯪꯍꯜꯂꯒ ꯁꯨꯒꯥꯏꯔꯒ ꯊꯥꯛꯎꯔꯗꯤ ꯃꯅꯨꯡꯗ ꯄꯥꯝꯕꯤ ꯐꯔꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯁ ꯐꯣꯝ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯁ ꯐꯣꯝ ꯇꯧꯗꯣꯏꯕ ꯑꯗꯨꯅ ꯁꯟꯊꯤꯁꯦ ꯆꯍꯤ 2 ꯂꯤꯍꯜꯂꯒ ꯂꯩꯕꯥꯛ ꯑꯣꯟꯍꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯨꯅ ꯇꯥꯔꯛꯑꯅꯤꯕꯀꯣ ꯂꯩꯕꯥꯛꯀꯤ ꯃꯆꯨ ꯀꯩ ꯍꯥꯏꯅꯤ ꯂꯩꯕꯥꯛ ꯃꯆꯨ ꯑꯣꯜꯂꯛꯑꯅꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯁꯨꯃꯥꯏꯅ ꯁꯤꯀꯥꯟꯗꯗꯤ ꯍꯥꯔ ꯑꯣꯜꯂꯦꯗꯅ ꯁꯦ ꯁꯨꯃꯥꯏꯅ ꯃꯨꯔꯤꯁꯦ ꯑꯗꯨꯗꯩ ꯍꯥꯔ ꯁꯤ ꯑꯣꯜꯂꯦ ꯊꯥꯛꯇꯣꯏꯕ NPK ꯍꯥꯏꯕꯗꯣ ꯕꯖꯥꯔꯒꯤ ꯑꯗꯨ ꯁꯤꯅꯦꯕ ꯁꯤꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯗꯨꯅ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨ ꯂꯩꯗꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤ ꯁꯟꯊꯤ ꯑꯃꯨꯕꯁꯦ ꯁꯤ NPKꯅꯦꯕ ꯑꯗꯣ ꯂꯩ ꯊꯥꯕ ꯀꯥꯟꯗ ꯀꯩꯅꯣ ꯁꯤꯁꯦ ꯍꯥꯟꯅ ꯁꯤꯔꯦꯗꯅ ꯑꯗꯨꯒ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯑꯆꯝꯕꯗꯣꯀꯣ ꯑꯗꯨ ꯑꯃꯨꯛ ꯁꯤꯒꯠꯇꯣꯏꯔꯥ ꯁꯤꯅ ꯃꯈꯥꯗ ꯊꯪꯉꯒ ꯇꯣꯠꯇꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯂꯩꯕꯥꯛꯀ ꯇꯣꯠꯅꯗꯣꯏꯅꯦꯕ ꯁꯤꯒ ꯁꯤꯒꯤ ꯁꯟꯊꯤꯅ ꯁꯦꯝꯕ ꯂꯩꯕꯥꯛꯁꯤꯒ ꯁꯤꯒꯤ ꯂꯩꯕꯥꯛ ꯀꯩꯅꯣꯁꯤꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒ ꯇꯣꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯒꯝꯂꯥꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯂꯩ ꯊꯥꯗꯣꯏꯅꯦꯕ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯏꯜꯁꯦ ꯈꯔꯁꯨ ꯁꯦꯟꯗꯤ ꯑꯣꯏꯍꯟꯒꯗꯕꯅꯦꯕ ꯑꯗꯨꯅ ꯀꯣꯀꯣꯄꯤꯠ ꯍꯥꯞꯄꯗꯣ ꯑꯗꯨ ꯍꯥꯞꯄꯗꯣ ꯀꯣꯀꯣꯄꯤꯠꯇꯨꯗꯤ ꯇꯥꯡꯉꯤꯗꯅ ꯀꯣꯀꯣꯄꯤꯠꯇꯣ ꯍꯥꯞꯇꯁꯨ ꯌꯥꯏꯑꯕ ꯋꯥꯏ ꯑꯔꯤꯕꯗꯣ ꯑꯗꯨꯁꯨ ꯋꯥꯏ ꯒꯝꯂꯥꯗ ꯍꯥꯞꯄꯒꯤꯗꯤꯀꯣ ꯋꯥꯏ ꯍꯥꯞꯄ ꯍꯥꯏꯕ ꯋꯥꯅꯤ ꯃꯤꯅ ꯋꯥꯏ ꯑꯅꯧꯕ ꯍꯦꯛꯇ ꯄꯦꯛꯄꯗꯣ ꯑꯗꯨꯗꯤ ꯐꯪꯒꯁ ꯀꯥꯏꯌꯦꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯀꯦꯝ ꯂꯥꯎꯔꯛꯄ ꯋꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯊꯝꯕꯗ ꯃꯤꯟ ꯃꯈꯥꯗꯒ ꯊꯝꯕꯗ ꯀꯦꯝꯒ ꯂꯥꯎꯔꯕ ꯋꯥꯏ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯨꯔꯒ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯞꯄꯗꯕ ꯋꯥꯏ ꯑꯃ ꯏꯅꯧ ꯅꯧꯅ ꯍꯦꯛꯇ ꯇꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯗꯤ ꯍꯥꯞꯄ ꯌꯥꯗꯦꯕꯀꯣ ꯋꯥꯏ ꯍꯥꯞꯄ ꯍꯥꯏꯔꯒ ꯃꯤꯅ ꯈꯨꯠꯅꯅꯦ ꯂꯤꯔꯨꯒ ꯅꯣꯏꯕꯗꯒ ꯖ꯭ꯋꯥꯏꯒ ꯀꯦꯝ ꯂꯥꯎꯕꯗꯣ ꯅꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯏꯗꯣ ꯍꯥꯞꯇꯣꯏꯕ ꯃꯁꯤ ꯂꯩꯕꯥꯛꯁꯦ ꯀꯨꯞꯅ ꯁꯨꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯄꯧꯅ ꯇꯥꯍꯟꯗꯣꯏꯔꯥ ꯑꯗꯨꯝ ꯁꯨꯔꯤꯁꯦ ꯀꯨꯞꯅ ꯄꯥꯎꯗꯔ ꯇꯥꯍꯟꯗꯣꯏꯔꯥ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤꯒꯤ ꯁꯤꯒꯤꯁꯤꯗ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯑꯣ ꯑꯩꯗꯤ ꯄꯥꯎꯗꯔ ꯇꯥꯍꯟꯗꯣꯏꯔꯥꯅ ꯄꯥꯎꯗꯔꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯣ ꯑꯗꯨꯒꯅꯦ ꯁꯤ ꯂꯩꯕꯥꯛꯁꯦ ꯇꯣꯠꯇꯣꯏꯅꯦꯕꯀꯣ ꯁꯤ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯦꯟꯗꯤ ꯑꯣꯏꯕ ꯂꯩꯕꯥꯛꯅꯦꯕ ꯁꯦꯟꯗꯤ ꯑꯣꯏꯕ ꯂꯩꯉꯣꯏ ꯈꯔ ꯌꯥꯜꯂꯕ ꯂꯩꯕꯥꯛꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯤꯡꯅꯩꯕꯥꯛꯅ ꯍꯦꯛꯇ ꯇꯧꯔ ꯌꯥꯗꯦ ꯀꯥꯏꯗꯒꯤ ꯑꯗꯨ ꯆꯤꯡ ꯂꯩꯕꯥꯛ ꯍꯥꯞꯄ ꯌꯥꯗꯦ ꯀꯩꯅꯣꯒꯤ ꯆꯤꯡ ꯂꯩꯕꯥꯛꯇꯤ ꯌꯥꯝ ꯅꯞꯄꯦ ꯆꯤꯡ ꯂꯩꯕꯥꯛꯁꯤ ꯅꯞꯄꯦꯕꯀꯣ ꯑꯗ ꯇꯨꯔꯦꯜ ꯂꯪꯉꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯨꯔꯦꯜ ꯂꯩꯉꯣꯏꯁꯨ ꯌꯥꯏ ꯇꯨꯔꯦꯜ ꯂꯩꯉꯣꯏꯁꯨ ꯌꯥꯏ ꯁꯦꯟꯗꯤ ꯁꯣꯏꯜ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯣꯏꯜꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯤꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤꯗ ꯀꯩꯅꯣ ꯍꯥꯞꯄ ꯉꯁꯥꯏ ꯋꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯏ ꯋꯥꯏ ꯉꯁꯥꯏꯒꯤ ꯑꯃꯟꯕꯗꯣ ꯋꯥꯏ ꯑꯃꯟꯕꯗꯣ ꯈꯔ ꯇꯣꯠꯂꯅꯤ ꯁꯟꯊꯤ ꯈꯔ ꯇꯣꯠꯂꯅꯤ ꯍꯥꯞꯄꯒ ꯑꯗꯨꯒ
ꯂꯤꯞ ꯀꯝꯄꯣꯁ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯂꯩꯕꯒꯤ ꯁꯨꯝ ꯍꯥꯞꯄꯩ ꯋꯥꯅꯦꯕ ꯁꯟꯊꯤꯕꯨꯗꯤ ꯇꯣꯠꯂꯦꯗꯅ ꯏꯆꯦ ꯂꯤꯞ ꯀꯝꯄꯣꯁꯁꯦ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯂꯤꯞ ꯀꯝꯄꯣꯁꯁꯦ ꯂꯤꯞ ꯀꯝꯄꯣꯁ ꯍꯥꯏꯔꯣ ꯁꯤꯕꯣ ꯍꯣꯏ ꯁꯤ ꯂꯤꯞ ꯀꯝꯄꯣꯁ ꯂꯤꯞ ꯀꯝꯄꯣꯁ ꯍꯥꯏꯕ ꯎꯅꯥꯅ ꯁꯦꯝꯕ ꯀꯝꯄꯣꯁꯇꯣ ꯎꯅꯥꯅ ꯁꯦꯝꯕ ꯀꯝꯄꯣꯁ ꯍꯣꯏ ꯁꯤ ꯈꯤꯇꯪ ꯇꯣꯠꯄ ꯃꯤꯛꯁ ꯇꯧꯕꯀꯣ ꯑꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯆꯍꯤ 2 ꯐꯥꯔꯕ ꯁꯟꯊꯤꯅ ꯑꯣꯟꯕ ꯂꯩꯕꯥꯛꯇꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯅꯥꯗꯒꯤ ꯁꯦꯝꯕ ꯎꯅꯥꯁꯦ ꯑꯩꯅ ꯂꯩꯕꯒꯤ ꯁꯨꯝ ꯌꯥꯟꯁꯟꯕꯅꯦꯕ ꯏꯆꯦ ꯂꯤꯞ ꯀꯝꯄꯣꯁꯁꯦ ꯍꯌꯦꯡ ꯐꯔꯇꯤꯂꯥꯏꯖꯔ ꯃꯅꯨꯡꯗꯁꯨ ꯑꯣꯏꯖꯕꯅꯕ ꯀꯥꯏ ꯁꯨꯝ ꯂꯩꯕꯩ ꯁꯨꯝ ꯌꯥꯟꯕꯅꯦ ꯑꯗꯣ ꯋꯥꯏꯗꯨꯗꯪ ꯌꯥꯜꯂꯣ ꯋꯥꯏꯗꯨꯅꯦ ꯁꯟꯊꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤꯁꯦ ꯀꯪꯍꯜꯂꯤꯗꯅ ꯁꯨꯝ ꯀꯪꯍꯟꯒꯗꯕꯅꯤꯀꯣ ꯉꯁꯥꯏꯗꯨꯅ ꯍꯤꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯇꯨꯅꯦ ꯅꯠꯇ꯭ꯔꯣ ꯁꯤ ꯍꯤꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯟꯊꯤ ꯇꯣꯠꯂꯅꯤ ꯋꯥꯏ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯋꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯣꯠꯇꯦꯗꯅ ꯑꯗꯣ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯍꯥꯟꯅ ꯋꯥꯏ ꯇꯣꯠꯈ꯭ꯔꯦꯕ ꯑꯣ ꯍꯥꯟꯅ ꯋꯥꯏ ꯇꯣꯠꯈ꯭ꯔꯦꯕ ꯁꯤꯁꯦ ꯍꯣꯏ ꯌꯦꯡꯒꯦꯁꯦ ꯍꯥꯟꯅ ꯇꯣꯠꯂꯕꯅꯦꯕ ꯃꯥꯁꯦ ꯁꯤ ꯋꯥꯏ ꯎꯗꯦꯗꯅ ꯋꯥꯏ ꯑꯉꯧ ꯑꯉꯧꯕꯗꯣ ꯎꯗꯦꯅ ꯎꯗꯦ ꯑꯗꯣ ꯋꯥꯏ ꯍꯥꯟꯅ ꯇꯣꯠꯂꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯉꯧꯕ ꯎꯗ꯭ꯔꯤꯁꯦ ꯀꯩꯅꯣꯗꯨꯅꯦꯕ ꯋꯥꯏ ꯑꯃꯟꯕ ꯑꯗꯣ ꯀꯦꯝ ꯀꯦꯝ ꯂꯥꯎꯕꯗꯣ ꯑꯗꯨ ꯇꯣꯠꯈꯤꯕꯩꯅꯦꯕ ꯑꯗꯨꯗꯤ ꯀꯨꯞꯊꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯟꯖꯈ꯭ꯔꯦꯕ ꯂꯩꯕꯥꯛ ꯑꯣꯟꯖꯈ꯭ꯔꯦꯕ ꯑꯗꯨꯏ ꯋꯥꯅꯤ ꯑꯗꯨꯗꯤ ꯋꯥꯏ ꯑꯉꯧꯕꯗꯣ ꯍꯥꯞꯄꯗꯤ ꯉꯧꯔꯣꯛ ꯉꯧꯔꯣ ꯉꯧꯔꯣꯛ ꯑꯗꯨꯝ ꯉꯧꯔꯒ ꯂꯩꯔꯣꯏꯗ꯭ꯔꯥ ꯋꯥꯏꯗꯣ ꯌꯥꯎꯔꯦ ꯈꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯏ ꯉꯁꯥꯏꯒꯤ ꯑꯃꯟꯕꯗꯨꯗꯤ ꯃꯨꯁꯜꯂꯛꯄꯅꯦꯕ ꯑꯗꯨꯁꯨ ꯇꯣꯠꯂꯤꯁꯦ ꯍꯣꯝ ꯂꯥꯎꯅꯕꯀꯣ ꯇꯣꯠꯄꯅꯦ ꯑꯗꯨꯒ ꯁꯟꯊꯤ ꯋꯥꯏꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯍꯌꯦꯡꯋꯥꯏ ꯍꯣꯝꯁꯨ ꯍꯣꯝꯃꯅꯤ ꯋꯥꯏ ꯍꯥꯞꯄꯗꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯔꯅꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯨ ꯑꯣꯏꯖꯔꯛꯑꯅꯤ ꯋꯥꯏꯗꯅ ꯑꯗꯨꯒ ꯁꯟꯊꯤꯁꯨ ꯐꯔꯇꯤꯂꯥꯏꯖꯔꯁꯨ ꯑꯣꯏꯖꯔꯛꯑꯅꯤ ꯁꯟꯊꯤꯁꯨ ꯑꯗꯨꯒ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕꯗꯣ ꯃꯅꯨꯡꯁꯦ ꯏꯅꯤꯟ ꯀꯥꯔꯒ ꯈꯤꯇꯪ ꯂꯩꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯕ ꯁꯟꯊꯤꯁꯤꯅ ꯁꯟꯊꯤꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯞꯄ ꯑꯗꯨꯒ ꯋꯥꯏꯁꯨ ꯐꯩ ꯋꯥꯏꯁꯨ ꯐꯔꯇꯤꯂꯥꯏꯖꯔꯅꯦ ꯀꯩꯅꯣ ꯄꯠꯂꯛꯑꯀꯥꯟꯗ ꯁꯟꯊꯤꯁꯨ ꯐꯔꯇꯤꯂꯥꯏꯖꯔꯅꯦ ꯁꯣꯏꯜꯁꯤꯗ ꯑꯅꯤꯁꯤ ꯇꯣꯠꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯣ ꯈꯤꯇꯪ ꯌꯥꯜꯂꯒ ꯂꯣꯏꯔꯦ ꯁꯣꯏꯜꯗꯨꯗ ꯁꯣꯏꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯂꯩꯕꯥꯛꯇꯣ ꯑꯗꯨꯗ ꯑꯗꯨꯇꯥꯔꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯁꯥꯏꯒꯤ ꯁꯟꯊꯤꯒꯤ ꯂꯩꯕꯥꯛꯇꯨꯅꯦ ꯑꯗꯩ ꯂꯤꯞ ꯀꯝꯄꯣꯁꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯇ ꯉꯁꯥꯏꯒꯤ ꯋꯥꯏ ꯀꯩꯀꯥꯗꯣ ꯌꯥꯜꯂꯕ ꯂꯩꯕꯥꯛꯇꯨꯅꯦꯀꯣ ꯑꯗꯨꯒ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔꯕꯅꯦꯕ ꯁꯤ ꯂꯩꯁꯦ ꯁꯤꯗꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯤꯁꯦ ꯑꯃꯦꯔꯤꯀꯥꯟ ꯁꯦꯟ ꯄꯦꯄꯔ ꯚꯥꯏꯟ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯁꯦ ꯁꯤ ꯊꯥꯗꯣꯏꯅꯦꯕ ꯁꯤ ꯊꯥꯗꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯁꯦ ꯁꯤꯒꯤ ꯑꯃꯦꯔꯤꯀꯥꯟ ꯁꯦꯟ ꯄꯦꯄꯔ ꯚꯥꯏꯟ ꯍꯥꯏꯕ ꯁꯤꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯁꯦ ꯁꯤ ꯊꯥꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯃꯄꯥꯟꯁꯨ ꯁꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯤ ꯍꯥꯟꯅ ꯒꯝꯂꯥ ꯃꯆꯥꯗ ꯊꯥꯔꯝꯕꯅꯦꯕꯀꯣ ꯁꯤꯗ ꯊꯥꯔꯝꯕ ꯁꯤꯒꯤ ꯒꯝꯂꯥ ꯃꯆꯥꯁꯦ ꯊꯥꯔꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯒꯝꯂꯥꯁꯦ ꯑꯆꯧꯕꯗ ꯑꯃꯨꯛ ꯍꯣꯡꯇꯣꯛꯇꯣꯏꯅꯦꯕ ꯍꯣꯡꯖꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯁꯤ ꯃꯔꯥꯒ ꯂꯣꯏ ꯆꯠꯂ ꯂꯣꯏꯔꯦ ꯃꯔꯥꯒ ꯂꯣꯏ ꯆꯠꯂꯕꯅꯦ ꯑꯗ ꯁꯤꯒꯤ ꯃꯔꯥꯁꯦ ꯕꯥꯎꯟ ꯇꯧꯔꯦꯕ ꯑꯗꯨꯅ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯒꯝꯂꯥꯁꯤꯗ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯂꯩꯕꯥꯛ ꯍꯥꯞꯆꯟꯒꯦ ꯉꯥꯏꯈꯨꯋꯣ ꯁꯤ ꯂꯩꯕꯥꯛ ꯅꯨꯡ ꯍꯥꯞꯄꯤꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯅꯨꯡꯖꯦꯡꯁꯦ ꯀꯩꯅꯣ ꯅꯨꯡꯀꯨꯞꯁꯤꯔꯥ ꯍꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯍꯣꯜ ꯍꯨꯠꯂꯤꯗꯅ ꯃꯈꯥꯗ ꯃꯔꯤ ꯍꯨꯠꯈ꯭ꯔꯦꯕ ꯑꯩꯅꯀꯣ ꯍꯨꯠꯄꯗꯨ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯏꯁꯤꯡ ꯆꯨꯝꯊꯅꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯖꯦꯡ ꯁꯨꯝꯕ ꯑꯣꯏꯅ ꯍꯥꯞꯀꯗꯕꯅꯦꯕ ꯀꯩꯒꯨꯝꯕ ꯅꯨꯡꯖꯦꯡ ꯁꯤ ꯅꯨꯡꯁꯦ ꯍꯥꯞꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯦ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯤꯖꯤꯟ ꯇꯥꯔꯒꯗꯤ
ꯍꯌꯦꯡ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯁ꯭ꯇꯣꯛ ꯇꯧꯔꯅꯤ ꯏꯁꯤꯡꯗꯣ. ꯍꯌꯦꯡ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯅꯣꯡ ꯆꯨꯕ ꯈꯪꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯏꯕ ꯈꯪꯗꯦ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯃꯈꯥꯗ ꯆꯨꯞꯊꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕꯀꯣ. ꯂꯩꯔꯔꯣꯏ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯤꯡ ꯐꯨꯜꯂꯅꯤ. ꯏꯁꯤꯡ ꯐꯨꯜꯂꯅꯤꯕ. ꯁꯤꯔꯅꯤ. ꯄꯥꯝꯕꯤꯗꯣ ꯁꯤꯔꯅꯤꯕ. ꯑꯗꯨꯒꯤ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯃꯦꯜꯂꯤꯁꯦ ꯁꯤ ꯃꯈꯨꯟꯁꯤꯗ ꯃꯈꯨꯟ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯈꯨꯟꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯍꯥꯟꯅ ꯃꯦꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯦ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯁꯨꯗꯣꯏꯅꯦꯕ. ꯁꯤꯗꯣꯏꯅꯦꯕ. ꯑꯗꯣ ꯁꯤꯁꯦ ꯅꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄꯅꯁꯨ ꯑꯗꯨꯝ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯅꯨꯡ ꯅꯠꯇꯕ? ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤꯅꯦ. ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝ ꯁꯥꯕꯒꯤ ꯅꯨꯡꯖꯪ ꯂꯩꯉꯣꯏꯗꯣ. ꯑꯗꯨꯗꯣ ꯍꯥꯞꯄꯁꯨ ꯌꯥꯔꯦ. ꯃꯈꯨꯟꯁꯤꯗ ꯃꯈꯨꯟꯒꯤ ꯄ꯭ꯂꯦꯠ ꯑꯄꯥꯛꯄ ꯃꯈꯥꯒꯤ ꯑꯀꯨꯠꯄꯁꯤꯗ. ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯊꯔꯃꯣꯀꯣꯜꯗꯣ ꯀꯩꯅꯣꯗꯣ ꯉꯥ ꯕꯣꯛꯁ ꯂꯩꯗꯥꯏꯅꯦ ꯆꯣꯡꯒꯥꯡ. ꯆꯣꯡꯒꯥꯡꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯁꯦꯠꯂꯦꯗꯅ. ꯁꯨꯃꯥꯏꯅ. ꯑꯗꯨꯒ ꯑꯗꯨ ꯍꯥꯞꯄꯁꯨ ꯌꯥꯏ. ꯃꯆꯦꯠ ꯁꯦꯠꯂꯒ. ꯍꯥꯟꯅ ꯁꯤꯒꯤ ꯑꯀꯨꯠꯄꯁꯦ. ꯁꯤ ꯄꯨꯂꯞ ꯍꯥꯞꯀꯗꯕ ꯁꯤ ꯃꯄꯥꯛꯁꯦ. ꯑꯀꯨꯠꯄꯁꯤꯡꯁꯦ. ꯑꯀꯨꯠꯄꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤ ꯊꯟꯕꯨ. ꯁꯤ ꯄ꯭ꯂꯦꯠ ꯑꯃ ꯂꯩꯗꯅ. ꯁꯤ ꯊꯟꯕꯨ ꯍꯥꯞꯄꯗꯕ. ꯆꯣꯡꯒꯥꯡ ꯃꯆꯦꯠ. ꯑꯗꯨꯅꯁꯨ ꯍꯦꯟꯅꯗꯤ ꯐꯩꯌꯦꯕ. ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯍꯥꯞꯆꯤꯟꯗꯣꯔꯦ. ꯁꯤ ꯂꯩꯕꯥꯛ ꯍꯥꯞꯄꯅꯤꯀꯣ ꯁꯨꯃꯥꯏꯅ. ꯅꯨꯡ ꯆꯥꯏꯊꯣꯛꯇꯅꯕꯅꯦ. ꯅꯨꯡ ꯆꯥꯏꯊꯣꯛꯇꯕꯤ ꯇꯞꯅ ꯍꯥꯞꯀꯗꯕ. ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯛꯄꯩꯅꯦꯕꯀꯣ. ꯑꯥ. ꯍꯥꯟꯅ ꯎ ꯑꯣꯜꯂ ꯂꯩꯔꯝꯃꯦ ꯒꯝꯂꯥ ꯃꯊꯨꯟꯗꯣ. ꯒꯝꯂꯥ ꯃꯊꯨꯟꯗꯨꯁꯨ ꯒꯝꯂꯥ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯊꯥꯔꯨꯕꯅꯤꯗꯅ. ꯒꯝꯂꯥꯁꯤꯒꯤ ꯃꯊꯨꯟꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯃꯔꯥ ꯇꯥꯁꯜꯂꯒ ꯇꯨ. ꯃꯥꯁꯤ. ꯍꯣꯏ. ꯎ ꯑꯣꯜꯂꯦꯕ ꯗꯥꯏꯔꯦꯛ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ. ꯎ ꯑꯣꯜꯂꯕ. ꯃꯔꯥꯅꯦ ꯁꯤ. ꯃꯔꯥ ꯆꯠꯁꯜꯂꯒ. ꯑꯌꯥ. ꯀꯩꯅꯣ ꯄꯨꯔꯛꯑꯣ. ꯀꯩ? ꯀꯩꯅꯣ ꯀꯛꯅꯕ ꯀꯩꯅꯣ ꯄꯨꯔꯛꯑꯣ. ꯀꯛꯊꯠꯇꯗꯤ ꯌꯥꯔꯣꯏꯕ. ꯃꯔꯥꯁꯤ ꯕꯥꯎꯟ ꯇꯧꯔꯦ. ꯃꯔꯥ ꯉꯥꯏꯔꯦ. ꯃꯔꯥ ꯉꯥꯏꯔꯦ. ꯂꯩꯕꯥꯛꯄꯨ ꯌꯥꯎꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯒꯝꯂꯥ ꯃꯆꯥꯗꯒꯤ ꯁꯤ ꯍꯣꯡꯀꯠꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯁꯥꯏꯖꯁꯤꯒ ꯒꯝꯂꯥꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯝꯂꯥ ꯑꯆꯧꯕꯗ ꯑꯃꯨꯛ ꯍꯣꯡꯀꯠꯄꯤꯗꯣꯏꯅꯦꯕ. ꯆꯥꯟꯅꯗꯕꯅ ꯉꯁꯥꯏꯒꯤ ꯒꯝꯂꯥꯁꯤꯅ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯦꯕ ꯄꯥꯝꯕꯤꯁꯤꯒ ꯌꯦꯡꯅꯕꯗ. ꯑꯗꯨꯅ ꯃꯔꯥꯁꯤꯅ ꯂꯣꯏꯅ ꯕꯥꯎꯟ ꯇꯧꯁꯜꯂꯒ ꯂꯩꯔꯦꯁꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯝꯂꯥ ꯑꯆꯧꯕꯗ ꯑꯃꯨꯛ ꯍꯣꯡꯀꯠꯄꯤꯗꯣꯏꯅꯦ. ꯌꯥꯔꯣꯏ. ꯇꯦꯡꯁꯥꯔꯤ ꯑꯆꯧꯕ ꯂꯧꯔꯨꯒꯦ. ꯑꯩꯈꯣꯏ ꯃꯥꯅ ꯇꯦꯡꯁꯥꯔꯤ ꯑꯆꯧꯕ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ. ꯁꯤꯟꯇꯗꯤ ꯌꯥꯔꯣꯏꯍꯦ. ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯛꯄꯗꯤ ꯌꯥꯔꯔꯣꯏꯅ. ꯁꯨꯃꯥꯏꯅꯅꯦ. ꯌꯥꯝꯅ ꯕꯥꯎꯟ ꯇꯧꯔꯝꯃꯒꯗꯤ ꯇꯦꯡꯁꯥꯔꯤꯅ ꯀꯛꯀꯗꯕꯅꯦꯕ. ꯇꯦꯡꯁꯥꯔꯤꯅ ꯀꯛꯀꯗꯕ. ꯅꯥꯟꯅ ꯀꯛꯄꯤꯒꯗꯕꯅꯦꯕ. ꯅꯥꯟꯅ ꯀꯛꯇꯗꯤ ꯌꯥꯗꯦ. ꯌꯥ. ꯃꯔꯥ ꯉꯥꯛꯇꯅꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯐꯗꯣꯔꯤꯒꯦ. ꯄꯥꯝꯕꯤꯗꯣ ꯐꯔꯔꯣꯏꯕ. ꯁꯤꯖꯤꯜꯂꯛꯀꯅꯤꯕ ꯃꯣꯏꯅ ꯒꯝꯂꯥꯗ ꯊꯥꯔꯒ ꯍꯩ ꯆꯥꯔꯁꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯤꯗꯣ. ꯆꯥꯎꯔꯀꯥꯟꯗ. ꯄꯤꯛꯏꯉꯩ ꯁꯤꯕ ꯅꯠꯇꯕ ꯆꯥꯎꯔꯀꯥꯟꯗ ꯁꯤ ꯀꯥꯏꯅ ꯇꯧꯕꯗꯣ. ꯁꯨꯃꯥꯏꯅ ꯔꯨꯠ ꯃꯌꯥꯝꯗꯣ ꯕꯥꯎꯟ ꯇꯧꯔꯛꯄꯒꯤ ꯁꯟꯇꯣꯔꯛꯄꯒꯤ ꯌꯥꯝꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯒꯗꯕꯅꯦꯕ. ꯃꯔꯥ ꯀꯛꯄꯤꯒꯗꯕꯅꯦꯕ. ꯁꯥꯏꯠꯀꯤ ꯃꯔꯥ ꯈꯪꯗꯦ. ꯃꯈꯥꯒꯤ ꯃꯔꯥ ꯈꯪꯗꯦ. ꯁꯤ ꯃꯈꯥꯒꯤ ꯃꯔꯥꯅꯤꯅ. ꯔꯨꯠ ꯉꯥꯛꯇ ꯂꯩꯕꯥꯛ ꯌꯥꯎꯗꯦ. ꯍꯣꯏ ꯂꯩꯕꯥꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯔꯨꯠ ꯉꯥꯛ ꯉꯥꯏꯔꯦ. ꯁꯤ ꯀꯛꯀꯗꯕꯅꯦꯕ ꯁꯦ. ꯅꯠꯇ꯭ꯔꯗꯤ ꯄꯥꯝꯕꯤꯗꯣ ꯁꯤꯕ ꯈꯣꯠꯄ ꯇꯧꯋꯤꯗꯣ. ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯅꯧꯕ ꯑꯃꯨꯛ ꯆꯟꯒꯗꯕ. ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯝ ꯌꯦꯡꯁꯤꯟꯕꯤꯗ ꯇꯥꯔꯗꯤ ꯑꯗꯨꯝ ꯄꯥꯝꯕꯤ ꯁꯤꯔꯛꯑꯦ ꯈꯣꯠꯂꯦꯅ ꯇꯧꯅꯕꯗꯣꯀꯣ. ꯆꯥꯎꯔꯀꯥꯟꯗ ꯁꯤꯔꯛꯑꯦ. ꯒꯝꯂꯥꯗ ꯊꯥꯕ ꯄꯣꯠꯁꯦ ꯂꯩꯕꯥꯛꯇ ꯊꯥꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯀꯣ. ꯑꯩꯈꯣꯏꯅ ꯑꯃꯨꯛ
ꯔꯨꯠꯁꯦ ꯀꯩꯅꯣꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤꯀꯣ ꯃꯔꯥ ꯀꯛꯄꯤꯒꯗꯕꯅꯦꯕ ꯁꯤꯗꯤ ꯃꯥꯏ ꯔꯨꯠꯁꯦ ꯅꯧꯕ ꯃꯥꯜꯂꯦ ꯅꯧꯕꯗꯤ ꯁꯣꯝꯗ ꯀꯥꯞꯊꯣꯔꯛꯏ ꯔꯨꯠꯁꯦ ꯅꯧꯋꯦ ꯑꯗꯨ ꯃꯥꯗꯤ ꯁꯥꯏꯠꯀꯤꯗꯤ ꯇꯧꯕꯤꯔꯔꯣꯏ ꯁꯥꯏꯠꯀꯤ ꯇꯧꯔꯤꯁꯦ ꯃꯈꯥꯒꯤꯗꯣꯅꯦꯕ ꯔꯤꯡ ꯂꯥꯎꯔ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯁꯤꯅ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯤꯗꯤ ꯁꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯌꯥꯎꯔꯤꯅ ꯀꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯕ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯌꯥꯎꯗꯕꯤ ꯁꯥꯏꯠꯁꯤꯁꯨ ꯂꯩꯔꯝꯃꯒꯗꯤ ꯀꯛꯇꯕ ꯌꯥꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯦꯟꯗꯣꯏꯅꯦꯕ ꯑꯣ ꯃꯔꯥ ꯉꯥꯛꯇ ꯐꯖꯅ ꯍꯦꯛꯇ ꯂꯤꯡꯉ ꯂꯩꯔꯝ ꯇꯥꯔꯗꯤ ꯀꯛꯇꯕ ꯌꯥꯔꯣꯏꯕ ꯃꯔꯥ ꯅꯧꯋꯦ ꯂꯩꯕꯥꯛ ꯌꯥꯎꯔꯤꯕꯗꯣ ꯌꯥꯎꯖꯔꯤꯕ ꯁꯤꯗꯤ ꯀꯛꯇ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯁꯤ ꯂꯩꯕꯥꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯀꯛꯇ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯒꯝꯂꯥꯗ ꯊꯥꯕꯩ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯊꯥꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦꯀꯣ ꯀꯩꯝꯇ ꯁꯤ ꯁꯥꯏꯖꯁꯦ ꯍꯥꯞꯅꯕ ꯃꯊꯛꯁꯦ ꯌꯦꯡꯉꯤꯅꯦꯕ ꯑꯩꯅ ꯄꯥꯝꯕ ꯃꯐꯝꯗꯣ ꯁꯤ ꯕꯦꯂꯦꯟꯁꯁꯦ ꯁꯤꯗꯤ ꯆꯥꯟꯅꯕ꯭ꯔꯣ ꯆꯥꯟꯅꯗꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯣꯏ ꯀꯨꯠꯂꯦ ꯑꯗꯨꯅ ꯒꯝꯂꯥꯗ ꯊꯥ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯀꯩꯀꯥꯁꯦꯀꯣ ꯈꯔ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯗꯨ ꯆꯥꯎꯔꯛꯑꯀꯥꯟꯗ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯒꯅꯤꯕ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝꯁꯦ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯞꯄꯅꯤꯅ ꯁꯥꯏꯖꯁꯤ ꯌꯦꯡꯉꯅꯦꯕ ꯑꯩꯈꯣꯏ ꯑꯇꯣꯡꯁꯦ ꯁꯤ ꯇꯥꯔꯗꯤ ꯈꯔ ꯌꯥꯕ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯩꯍꯜꯂꯨꯔꯦ ꯑꯀꯨꯠꯄꯁꯦ ꯁꯤ ꯕꯦꯂꯦꯟꯁꯁꯦ ꯌꯦꯡꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯍꯜꯂꯁꯨ ꯌꯥꯏ ꯏꯃꯥ ꯁꯥꯏꯗꯇ ꯁꯨꯝ ꯍꯥꯞꯄꯤꯔꯣꯕꯀꯣ ꯁꯨꯃꯥꯏꯅ ꯊꯟꯅꯕ ꯍꯥꯏꯐꯦꯠ ꯊꯟꯅꯕ ꯍꯥꯞꯆꯜꯂꯅꯤꯅ ꯊꯟꯅꯕ ꯍꯥꯏꯐꯦꯠ ꯊꯜꯂꯦꯗꯅ ꯊꯜꯂꯛꯑꯀꯥꯟꯁꯤꯗꯅꯦ ꯇꯥꯛꯄꯤꯒꯦꯁꯦ ꯒꯝꯂꯥꯗ ꯊꯥꯕ ꯍꯩꯇꯕ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯈꯔ ꯇꯥꯛꯄꯤꯌꯣꯕ ꯃꯣꯏꯅ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯅꯦꯕ ꯏꯁꯇꯤꯛ ꯑꯃꯀꯣ ꯏꯁꯇꯤꯛ ꯑꯃ ꯄꯥꯏꯔꯒ ꯁꯨꯔꯣꯕꯁꯦ ꯉꯥꯛꯇ ꯅꯝꯊꯔꯛꯑꯣꯅꯦ ꯃꯣꯏ ꯎꯔꯔꯣꯏꯅꯦ ꯍꯩꯔꯔꯣꯏ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯨꯔꯅꯤ ꯔꯥꯎꯟꯁꯦ ꯃꯅꯨꯡꯗ ꯍꯣꯜ ꯂꯩꯕ ꯌꯥꯗꯦꯕ ꯃꯅꯨꯡꯗ ꯍꯣꯜ ꯂꯩꯕ ꯌꯥꯗꯦꯕ ꯐꯪꯒꯁ ꯂꯥꯛꯀꯗꯣꯏꯅꯦꯕ ꯐꯪꯒꯁ ꯂꯥꯛꯑꯦꯕ ꯑꯣ ꯑꯗꯨꯅ ꯍꯣꯜꯁꯦ ꯌꯥꯗꯦ ꯁꯨꯝ ꯁꯨꯗꯣꯏꯕ ꯈꯔ ꯆꯪꯈꯤꯗ꯭ꯔꯥ ꯆꯪꯈ꯭ꯔꯦꯀꯣ ꯆꯪꯈ꯭ꯔꯦ ꯆꯪꯈꯤꯅꯦꯕ ꯈꯨꯠꯅ ꯅꯝꯕꯗꯤ ꯆꯪꯉꯣꯏꯕ ꯈꯤꯇꯪ ꯆꯪꯉ ꯇꯣꯛꯑꯅꯤ ꯍꯣꯏ ꯁꯨꯖꯟꯕꯤꯔꯅꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁ ꯌꯥꯝ ꯂꯩꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯋꯥꯠꯄ ꯂꯩꯕꯥꯛ ꯁꯤꯕꯤꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯅꯔꯁꯔꯤ ꯇꯧꯕꯁꯤꯡꯁꯤꯅꯕꯀꯣ ꯁꯨꯝꯕꯁꯦ ꯁꯨꯡꯇꯥꯛ ꯇꯥꯛꯊꯣꯛꯑꯣꯏꯕꯀꯣ ꯍꯣꯏ ꯃꯣꯏ ꯉꯥꯛꯇ ꯄꯨꯡꯇꯧꯗ ꯇꯧꯔꯒ ꯄꯨꯡꯌꯣꯟꯗ ꯌꯣꯜꯂꯤ ꯑꯗꯨꯅ ꯃꯤꯅ ꯂꯩꯔꯒꯅꯦ ꯍꯥꯏꯗꯤ ꯁꯤꯔꯦ ꯈꯣꯠꯂꯦꯅ ꯃꯤ ꯂꯩꯕ ꯀꯤꯕ ꯈꯔꯁꯨ ꯂꯩꯔꯦꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯃꯣꯏꯗ ꯄꯨꯔꯛꯒ ꯍꯣꯡꯇꯣꯛꯎꯔꯀꯥꯟꯗ ꯁꯤꯈ꯭ꯔꯗꯤ ꯃꯣꯏꯁꯨ ꯍꯣꯏ ꯅꯔꯁꯤ ꯁꯦꯝꯐꯝꯗꯩ ꯂꯩꯔꯛꯑꯅꯤ ꯑꯗꯨꯒ ꯊꯥꯔꯀꯥꯟꯗ ꯁꯣꯝꯗ ꯁꯤꯗꯕ ꯁꯤꯒꯟꯕ ꯀꯩꯅꯣꯁꯨ ꯂꯩꯀꯣ ꯄꯥꯝꯕꯤ ꯑꯗꯨ ꯁꯤꯒꯟꯕ ꯄꯥꯝꯕꯤꯁꯨ ꯑꯗꯨꯝ ꯄꯨꯡꯌꯨꯡꯗ ꯌꯨꯡꯉꯒ ꯑꯗꯨꯝ ꯄꯥꯟꯕꯗꯣ ꯖꯨꯒꯣꯠ ꯆꯥꯗꯅꯒ ꯁꯨꯝ ꯂꯩꯒ ꯁꯥꯠꯇꯕꯤ ꯁꯨꯝ ꯂꯩꯕꯗꯣ ꯑꯣ ꯍꯣꯏ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯍꯩꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯗꯤ ꯊꯥꯕꯒꯤ ꯅꯤꯌꯣꯝꯁꯦꯀꯣ ꯑꯗꯨꯝ ꯁꯤꯒꯟꯕ ꯀꯥꯡꯕꯨꯅ ꯄꯥꯝꯕꯤꯁꯤꯡꯅ ꯁꯤꯔꯦ ꯑꯗꯨꯒ ꯁꯤꯒꯟꯗꯕꯁꯤꯡꯅ ꯉꯁꯥꯏꯒꯤ ꯂꯩ ꯄꯥꯝꯕꯤꯁꯦ ꯁꯥꯠꯇꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯗꯧꯕ ꯁꯟꯊꯤ ꯌꯥꯎꯈ꯭ꯔꯦ ꯁꯟꯊꯤ ꯌꯥꯎꯈ꯭ꯔꯦ ꯋꯥꯏ ꯌꯥꯎꯈ꯭ꯔꯦ ꯂꯤꯞ ꯀꯝꯄꯣꯁ ꯌꯥꯎꯈ꯭ꯔꯦ ꯇꯣꯠꯄꯗ ꯑꯗꯨꯅ ꯍꯥꯔ ꯐꯅ ꯀꯨꯏꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ
ꯆꯍꯤ ꯑꯃꯃꯨꯛ ꯀꯩꯃꯨꯛ ꯍꯥꯔ ꯍꯥꯞꯇꯕꯤ ꯑꯗꯨꯝ ꯁꯥꯠꯂꯅꯤ. ꯁꯤꯅꯅꯦꯕ ꯍꯌꯦꯡ ꯂꯩꯁꯦ ꯐꯖꯅ ꯍꯦꯛꯇ ꯁꯥꯀꯠꯂꯛꯀꯗꯣꯏꯁꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯔ ꯃꯅꯨꯡꯗ ꯍꯥꯔ ꯌꯥꯎꯕꯤꯈ꯭ꯔꯗꯤ ꯒꯝꯂꯥ ꯁꯦꯝꯕꯁꯤꯗ ꯑꯗꯨꯝ ꯍꯥꯔꯗꯣ ꯌꯥꯎꯖꯔꯦꯅ ꯃꯅꯨꯡꯗ ꯁꯥꯏꯠꯇ ꯍꯥꯞꯄꯁꯨ ꯌꯥꯔꯦꯅ. ꯍꯥꯔꯗꯤ ꯍꯥꯔ ꯀꯝꯃꯝꯃꯅꯤ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯄꯇꯥꯁꯀꯨꯝꯕ ꯑꯗꯒꯤ ꯁꯟꯊꯤꯗꯣ ꯑꯔꯤꯕꯗꯣ ꯃꯀꯨꯞꯇꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯒꯤ ꯃꯇꯥꯏꯁꯦ ꯍꯌꯦꯡꯋꯥꯏ ꯃꯣꯏ ꯂꯤꯔꯀꯥꯟꯗꯗꯤ ꯀꯪꯉꯛꯑꯅꯤꯅ ꯍꯣꯠꯇꯣꯛꯑꯅꯤ. ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡꯁꯦ ꯈꯣꯠꯂꯦꯗꯅ ꯂꯩꯕꯥꯛꯁꯤ ꯂꯣꯏ ꯈꯣꯠꯇꯣꯛꯑꯒ ꯂꯧꯊꯣꯛ ꯊꯝꯃꯒꯀꯣ ꯑꯗꯨꯏꯁꯨ ꯃꯅꯨꯡꯗ ꯍꯥꯞꯀꯗꯕꯅꯦꯕ. ꯃꯅꯨꯡꯗꯨꯗ ꯄꯣꯇꯥꯁ ꯍꯥꯞꯄꯅꯤ, ꯁꯟꯊꯤ ꯑꯔꯤꯕꯗꯣ ꯍꯥꯞꯄꯤꯔꯅꯤ, DAP ꯍꯥꯞꯄꯤꯔꯅꯤ, ꯂꯣꯏꯔꯦ. ꯄꯇꯥꯁ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯌꯣꯟꯕ ꯄꯣꯠꯂꯕ? ꯄꯇꯥꯁ ꯐꯪꯕꯅꯦ. ꯉꯥꯡꯉꯒ ꯃꯀꯨꯞ ꯇꯧꯕꯗꯣ. ꯍꯣꯏ. ꯉꯁꯥꯏꯒꯤ ꯅꯪ DAP ꯍꯥꯏꯗꯨꯅ ꯃꯔꯨ. DAP ꯃꯔꯨꯗꯤ ꯌꯥꯝ ꯍꯥꯞꯄ ꯌꯥꯗꯦ. ꯀꯩꯅꯣ ꯍꯥꯞꯄꯅꯤ. ꯖꯅꯋꯥꯔꯤ ꯑꯗꯥꯏ ꯍꯥꯞꯀꯗꯕꯅꯤ. ꯖꯅꯋꯥꯔꯤ ꯑꯗꯥꯏꯗ. ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯍꯥꯞꯀꯦ ꯍꯥꯏꯔꯗꯤ ꯍꯥꯔꯁꯦ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯥꯏ ꯍꯥꯞꯀꯗꯕꯅꯤ. ꯏꯪꯉꯤꯀꯥꯟꯗ. ꯁꯥꯕ ꯍꯧꯔꯝꯗꯥꯏꯒꯤ ꯏꯪꯁꯨ ꯏꯪꯗꯕꯤ ꯁꯄ꯭ꯔꯤꯡꯗꯣ ꯑꯗꯥꯏꯗ ꯍꯥꯞꯍꯧꯒꯗꯕꯅꯦꯕ. ꯃꯔꯛꯇꯗꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯀꯦꯃꯤꯀꯦꯜ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗꯗꯤ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯑꯗꯨꯅ ꯑꯣꯔꯒꯥꯅꯤꯛꯀꯤꯗꯤ ꯍꯥꯞꯄ ꯌꯥꯕ? ꯌꯥꯕ. ꯃꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯤꯗꯤ ꯏꯪꯉꯤꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯄ꯭ꯔꯤꯡ ꯍꯥꯞꯀꯦ ꯍꯥꯏꯔꯗꯤ ꯁꯤꯖꯟꯒꯨꯝꯕ ꯍꯥꯞꯀꯗꯕ. ꯂꯣꯏꯔꯦ. ꯃꯤꯅ DAPꯗꯨꯗꯤ ꯃꯔꯨ 9ꯃꯨꯛꯇꯪ ꯍꯥꯞꯀꯗꯕ. ꯑꯃ ꯇꯧꯔꯒ. 9-10ꯗꯩ ꯍꯦꯟꯕ ꯌꯥꯗꯦ. ꯂꯩ ꯁꯥꯠꯅꯕꯅꯦꯕ DAPꯁꯨ. ꯁꯟꯊꯤꯁꯨ ꯂꯩ ꯁꯥꯠꯅꯕꯅꯦ. ꯄꯇꯥꯁꯨ ꯃꯅꯥ ꯀꯩꯀꯩ ꯐꯖꯅꯕꯅꯦ. ꯑꯣꯀꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟꯄꯦꯄꯔ ꯚꯥꯏꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦ. ꯅꯪ ꯏꯁꯤꯡ ꯆꯥꯏꯍꯧꯔꯒꯦꯔꯥ? ꯍꯣꯏ. ꯀꯌꯥꯝ ꯆꯥꯏꯗꯣꯏꯅꯣ ꯏꯃꯥ? ꯆꯥꯏꯌꯣ ꯑꯗꯨꯝ ꯆꯥꯏꯌꯣ. ꯄꯤꯛꯊꯟꯅ? ꯄꯤꯛꯊꯟꯅ. ꯄꯤꯛꯊꯟꯅ ꯆꯥꯏꯒꯗꯕꯅꯦꯕ? ꯄꯤꯛꯊꯟꯅ. ꯄꯥꯊꯍꯜꯂꯣ ꯍꯥꯏꯔꯕ? ꯄꯥꯊꯍꯜꯂꯣ ꯍꯥꯏꯔꯕ ꯏꯁꯤꯡꯁꯦ? ꯄꯥꯊꯍꯟꯒꯅꯨ. ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯍꯩꯃꯥ. ꯀꯩꯅꯣ? ꯌꯥꯔꯦ ꯄꯤꯛꯊꯜꯂꯗꯤ ꯌꯥꯔꯦ. ꯒꯝꯂꯥꯁꯤꯒꯤ ꯃꯊꯨꯟꯁꯦ ꯁꯤꯗ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇ꯭ꯔꯤꯐꯥꯎ ꯆꯥꯏꯒꯗꯕꯅꯦꯕ. ꯏꯁꯤꯡ ꯄꯥꯊꯣꯔꯛꯑꯦ ꯈꯪꯅꯦꯕꯀꯣ. ꯑꯍꯥꯟꯕꯒꯤꯗꯤ ꯊꯥꯕ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯒꯤ ꯒꯝꯂꯥ ꯁꯤꯡꯀꯠꯄꯁꯦ ꯁꯤꯗꯗꯤ ꯏꯁꯤꯡꯗꯣ ꯃꯈꯥꯗ ꯐꯧꯊꯔꯛꯇ꯭ꯔꯤꯐꯥꯎ ꯆꯥꯏꯕꯤꯒꯗꯕꯅꯦꯕ ꯐꯨꯜ. ꯑꯗꯨ ꯍꯦꯛ ꯎꯗ꯭ꯔꯤꯐꯥꯎ ꯆꯥꯏꯒꯗꯕ. ꯏꯁꯤꯡ ꯌꯥꯝ ꯐꯨꯜ ꯗꯔꯀꯥꯔ ꯂꯩꯕ. ꯆꯥꯏꯕꯤꯒꯗꯕꯅꯦ ꯑꯍꯥꯟꯕꯒꯤ ꯑꯍꯥꯟꯕꯒꯤ ꯒꯝꯂꯥ ꯁꯦꯝꯕꯗꯤ. ꯒꯝꯂꯥ ꯆꯟꯕ ꯃꯇꯝꯁꯦ. ꯍꯣꯏ. ꯒꯝꯂꯥ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗꯤ ꯐꯨꯜ ꯆꯥꯏꯕꯤꯒꯗꯕꯅꯦꯕ. ꯐꯨꯜ ꯏꯁꯤꯡ ꯆꯥꯏꯒꯗꯕꯅꯦꯕ. ꯑꯊꯨꯡꯕ ꯆꯥꯏꯒꯗꯕꯅꯦ. ꯃꯈꯣꯡ ꯃꯔꯥ ꯀꯩꯀꯩ ꯃꯅꯤꯡ. ꯑꯗꯨ ꯃꯈꯥꯗ ꯍꯥꯞꯈꯤꯕ ꯂꯩꯕꯥꯛꯀꯗꯣ ꯄꯨꯔꯥ ꯊꯨꯝꯍꯟꯒꯗꯕꯅꯦꯕ. ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯅꯨꯡꯁꯥꯗ ꯊꯝꯗꯣꯏꯔꯥ ꯎꯔꯨꯝꯗ ꯊꯝꯗꯣꯏꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯎꯔꯨꯝꯗ ꯂꯣꯏꯕꯩꯁꯦ? ꯊꯝꯗꯣꯏꯅꯦ. ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯎꯔꯨꯝ ꯊꯝꯒꯗꯕꯅꯦ. ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯎꯔꯨꯝ ꯊꯝꯒꯗꯕꯅꯦꯕ. ꯍꯣꯏ. ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯕꯒꯤꯗꯤ? ꯑꯗꯩꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯎꯔꯨꯝ ꯊꯝꯃꯅꯤ. ꯑꯗꯨꯒ ꯁꯟꯂꯥꯏꯠ ꯃꯄꯥꯗ ꯑꯗꯨꯝ ꯊꯥꯡꯗꯣꯛꯄꯤꯕ ꯌꯥꯔꯦ. ꯅꯪ ꯊꯝꯅꯤꯡꯕ ꯂꯣꯀꯦꯁꯟꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ. ꯍꯦꯛ ꯊꯥꯕꯩꯗꯤ ꯅꯨꯡꯁꯥꯗ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ. ꯎꯔꯨꯝꯗ. ꯎꯔꯨꯝ ꯊꯝꯒꯗꯕ. 10ꯅꯤꯃꯨꯛ ꯀꯩꯃꯨꯛ. ꯅꯨꯃꯤꯠ 10ꯅꯤꯃꯨꯛ. ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥꯃꯨꯛ. ꯃꯤꯅꯤꯃꯝꯗ 7 days. ꯁꯦꯟꯄꯦꯄꯔ ꯑꯗꯩꯗꯤ ꯅꯨꯡꯁꯥꯗ ꯚꯥꯏꯟ. ꯊꯥꯡꯇꯣꯛꯑꯀꯥꯟꯗ ꯃꯅꯥꯒꯁꯦ. ꯅꯣꯡꯃꯒꯤ ꯀꯩꯒꯤ ꯑꯃꯒꯤ ꯅꯨꯃꯤꯠ 2-3 ꯁꯨꯔꯛꯑꯀꯥꯟꯗꯗꯤ ꯏꯁꯤꯡꯗꯣ ꯀꯪꯖꯔꯛꯑꯅꯤꯗꯅ ꯃꯥꯏ ꯂꯩꯕꯥꯛꯇꯣ. ꯑꯗ ꯏꯁꯤꯡ ꯁꯨꯝ ꯆꯥꯏꯕꯤꯕ ꯑꯗꯨꯝ ꯍꯧ ꯌꯥꯔꯦ. ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯗꯨꯝ. ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯑꯗꯨꯝ ꯆꯥꯏꯕꯤ ꯌꯥꯔꯦ. ꯁꯣꯏꯕꯒ ꯁꯨꯝ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄ ꯉꯥꯏꯗꯣꯔꯤꯕꯅꯤ. ꯏꯁꯤꯡ ꯄꯥꯊꯣꯔꯛꯇ꯭ꯔꯤꯐꯥꯎ ꯆꯥꯏꯗꯣꯔꯤꯕꯅꯤ. ꯃꯈꯥꯗ ꯏꯁꯤꯡ ꯐꯧꯊꯔꯛꯇ꯭ꯔꯤꯐꯥꯎ ꯆꯥꯏꯗꯣꯔꯤꯕꯅꯤ.
ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯀꯩꯅꯣꯗ ꯒꯝꯂꯥꯗ ꯁꯤꯡꯀꯠꯄꯩꯁꯤ ꯅꯨꯃꯤꯠ 7ꯅꯤꯃꯨꯛ ꯎꯔꯨꯝꯗ ꯊꯝꯒꯗꯕꯅꯦ ꯑꯗꯨꯒ ꯑꯍꯥꯟꯕꯩꯁꯦ ꯐꯨꯜ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯆꯥꯏꯁꯜꯂꯒꯅꯦ ꯅꯨꯃꯤꯠ 7ꯅꯤꯃꯨꯛꯇꯤ ꯏꯁꯤꯡ ꯆꯥꯏꯗꯕꯤ ꯎꯔꯨꯝꯗ ꯊꯝꯒꯗꯕꯅꯦꯕ ꯏꯁꯤꯡ ꯆꯨꯞꯁꯟꯈ꯭ꯔꯕ ꯂꯣꯏ ꯆꯨꯞꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯄꯥꯊꯣꯛꯑꯦ ꯃꯈꯥꯗ ꯌꯨꯔꯦꯕ ꯌꯨꯔꯦ ꯄꯥꯊꯣꯛꯑꯦ ꯅꯨꯡꯅ ꯇꯧꯔꯒ ꯐꯨꯝꯈꯤꯕ ꯑꯍꯣꯕꯗꯣ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯄꯥꯊꯣꯔꯛꯀꯗꯕꯅꯦꯕ ꯂꯥꯁꯇ ꯑꯗꯨ ꯄꯥꯊꯣꯛꯇ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨꯝ ꯍꯩꯒꯗꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯏꯁꯤꯡꯗꯣ ꯃꯥꯗꯣ ꯅꯝꯗ꯭ꯔꯤ ꯍꯥꯏꯅꯦꯕꯀꯣ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯕ ꯏꯁꯤꯡꯗꯣ